الحمد لله وكفى وسلام على عباده الذين اصطفى أما بعد نسيجر بايچر ناوسين هوزيكي متمسدا مسلمان ويربا كانغو وسنا مساغي ليجربا فجخربا نينثيخربا اسلام کی چتنا کانگرون سنگ اسیدگی نومگی اسم لاپثورقبا کداي فونا هايبدا هايربا ثبك ثورم سنگ اسي اسلام کا مری لینبا اسلام کی اویبا کلچر سنگ ثبك ثورم سنگ mahi masinga mari leinaba hiram sing hairiba hiram sing asida phawba yamna awang pathakta karyam kathainabagi thabak tharom kaya chatharangliba duga hena khudong thiribadi hairiba thabak sing asibu adugumlaba miyoi sing samaj asida miyamna izzat taunariba miyamna makhoibu inkhalakliba naha sing angang singbu lamjing lamtaknabagi dabaktani haina sak khangnariba miyoi sing makhoi sing adugi makhada adugumlaba yamna tukacharaba इस्लाम की डायरेक्ट मायोक्ता लैब थबक थरम कया चौखलकलिबा हारिबा सिंग असिगी मरमदगी ngasi मुसलमान इंखलकलिबा यूथ सिंगदा नहा सिंगदा दुगुमलबा अचौबा अरानबा लंबी अमदा अरानबा लंबी अमगी माइकैदा लमजिंगनबगी मरम ओइरकलिबा अखोइना इसागी इतिहास काउथोखरे मॉडर्न ओइबा चौखटपा हाइबसे अखोइना ngasi यूरोप की अतोप अतोपा कांगू सिंगी मताउ तंबा सिदनि हाइना अखोइना खन्नखरे हाइबो वखलोन सिंग असि अखोइदा लाखिबा मतम अलदगिनी मुसलमान सिंगना चाउथबा हौरखरिबा दुनियागी हिरम सिंगदा लेखा तारगा मीगी मिनाई ओइरगा लाखरिबा सि ngasi phawbada kanglop ama kanagumba amagi matau tamjaraga kanagumba amagi wakhalgi oiba minai oijaraga kanglop phawba chawkhat khibal laidriya ngasi aigona tawriba thabak thorom kaya asina aikoigi iman ase aduki matik son than khare दुनिया की नुसीबना असुम हेंगलकले दुनिया की चौखलकलिबा खोंगचत असिदा अखोइना पुन्ना चटमिननबा होनबदा इस्लाम की अहकाम आसिंबु नमसिलगा थमलंबा अदुगी मरमदगी ngasi अखोइगी थमोइदे याविबा ईमान असे मपांगत यामना सोनथखरे मसिदगी करी ओइरकले अखोइगी फंफम थोकपा कोइफम थोकपा ताइबं का मानना चटमिनगदबा समाज सोसाइटी असेगी दरकार लैबा चौखत थौरंगी ओइबा हिरम खुदिंगमक्ता अखोइ लेखा तारगा लैरे करिगी अल्लाह रब्बुल इज्जत ना अखोइदा पीना बिरकलिबा दुगुमलबा हिरम खुदिंगमक्पु अवांग थाकता पुखतपा याबा इस्लाम हारिबा इस्लाम असिबु अखोइना तुंगोइनबा मरमदगी हिरम कयादनी अखोइना थौसाद्रिबा अखोइना उसित्रिबा असि मसिगी मरुंगदगी हौजिक यामना भाइरल ओइनरिबा यामना पाक सन्ना संदोकनरिबा अदुगुमलबा महैसंग हारिबा महैसंग सिंग असिदा ममा मपा ओइरिबा सिंग असिना यामना वाना होनजरगा पांदम अमगी दमक्ता अपोक मचा खुदिंगमक्पु आइगी इचा असि मतिक चाबा अफबा अमा ओइनबगिदमक्ता महै मसिंग खंगतना मखोइगी लमचत साजसु फरकनबगिदमक्ता असिगुमलबा अवांग थाके आशा कया अमगा लोइदना वखलोन कया अमगा लोइदना स्कूल सिंगदा थाजलिबा कॉलेज की थाक यौना तमहलिबा हारिबा सिंग असिदा अखोइदा असोइबा कया अमा लैखरे मसिगी हिरम असिदा तमहनबगी मवोंग लैनरिबा सिस्टम सिंग हारिबा असिदा असोय अरांगी कया अमा लैखरे मदुनबु ngasi असुक यामबा स्कूल दा तमलिबा सात्रा सिंग असिदा चाही खुदिंगी अपोक मचा खुदिंगमक अमानी खक इमुंग खरदगी आलिम उलमागी दमक्ता खाइदोखिबा नत्रगना अतोपा तमहौदना मसागी लाइरा नंगी मरमदगी तमजाहौदबा थबक थरादा माइ ओनसंखिबा अदुनतना अपोकपी खुदिंगमक्सी स्कूल दा थारिबनेबा असुक यामना माहि मसिंग तमलबसिदसु मखोइना माहि मसिंग लोइसलगा स्कूल टाइम सुमाइना कॉलेज की मतम अदु लोइरगा थोलकपा मतम सुक यामबा थोलकपा असिदा समाज सोसाइटी असिदा थोइदोकपा अवनबा मत लैतिरबनेबा लाइक आइसु हाइगलकलगा हुरालाना तौबा लेमना हुरानबा अखोइगी नमथाक तौबा सिगुमलबा थबक थरम कया थबक जॉब फंख्रेना खल्लो करप्शन मददा करप्शन कया तौरगा हलाल ओइगदब लंबी दु मसाना हराम अनथोकचबा असिगुमलबा थबक थरम कया अमा लैखरे असोइबा कया अमा लैखरे मदु नैनबा ngasiगी पांदम नते ngasi मियामदा थमजगदरिबा फम खरासि मसिदा नुंगाइतबा यावरगसु करिसु काइदे अचुम्बा दुदि अखोइ खंगमिनसि तामिनसि इनबा इनदबा अदोम अदोमगी वखलोनगी मतुंग इल्ली अखोइ खुदिमक लोइना सिरबा मतुंगदा अल्लाहगी ममांगदा लेपरगदबनी गुनाहगी मखल अनि सुइ अमना नाइतोम तौबा गुना मियोइबा खुदिमक मसिदि असोइबा लैरिबनी मियोइबा खुदिमक गुनाहदगी लोइनमक हिंबा ngamba नते नबी रसूल खक नतना अमना आम ओइबा गुना अइना तौरिबा गुना असिदा मियोइ कया अमा कोनसिनबा गुना हाइरिबा मखलगी गुना हसिना खुदक्की गुना अदु खक नतना मदुगी तुंगी ओइबा साइड इफेक्ट्स एम यामना मरोमदोम लोमना लिसांग सिटना लैहोबा गुना कया अमसु लैयो ngasi islam bu kaya yamna karim ka thaina bagi hayo matamda musalman singi school musalman singna tamba college हाइरिबा मफम सिंग असिदा
स्कूल की थबक थौरम कया टीचर्स डे चिंबा चिल्ड्रेन डे चिंबा स्पोर्ट चिंबा पांथोक्लिबसिंग असिदा तौनरिबा हलाबला असिदा अखोय अमुक्तंग खंथसि अदुगा अखोय अकीबा पोक्सेबा अदुगुमलबा इस्लामना हराम नि हायना थमग्रबा हराम हायबसि अपिक्पा गुनाह नत्रे हराम नि हायना थमग्रबा थबक थौरम कया अमा स्टेज असिदा ngasi अखोयना उटलगा अंगांसिंग mahai masing tamgadaba makoida lamcha fajahangadaba parda pardi damakta takpigadaba ojasing ki hak mama mapa ki hak leibak asigi chawkat thorangi hiramda takpi tambigadaba sadra sing aduta kari tawre yamna ikai ki khangdaba adugum laba be din singna siraba matungda allah gi mamangda lep lugani haina thajaba laitraba adugum laba kangbu sing adugi matau tamlaga aikoi su makoi gi matung ingadabani haina khallaga istu stage sing asida kari tawre mi khalle music thare phagi jigai kaya matau halle ओजा कया मनिंग फमले ओजा सिंह ममांग बे पर्दा होइरगा सुमाइन तौदना नुपासु नुपीसु यामना इकाइबगी मोंगदा होमो अमना तौगदबा थबक थार क्लास की मियोइसिंगना तौगदबा थबक तौरमसिंग अदु तौरगा पेनजरिबा हराउजरिबा नोकजरिबा ngaktane मियोइ खरदा अखोइना हाइरो मतमदा करी हाइ नोंग मदोक लाकपनि असिदा करी अकाइबा लैबनो नोंग तौगदुगी अकाइबदु नत्ते हाइबा थागदु यौरकबगी ममांगदा होनखिबा थबक तौरमसिंग अदु अकाइबा कया लैरमगनि लोनसन तिनसन अदुक तिनसन नबा याद्रबा सोकना पकनबा याद्रबा वथि वरे हाइबनबा यादबा सुमाइन तौदना दरकार लैतना समनबा यादबा नुपी नुपा अनिगी मरक्ता सिगुमलबा थौदो कया अमा खारिबा परफॉर्मेंस अदु तौनबगी दमक्ता ताक पाटिकपगी हिरम प्रैक्टिस तौबगी हिरम सिदा मखोगी मतम कया अमा मांगरमगनि हाइबा मतम मांगखिबा सिदा मतम मांगखिबदुना कलमदा थमख्रसि अखोय कसुना तबसु मतम दोदि मांगहनरि होजिकि मतमदा हाइबा मतम अदुगी मरक्ता मागी माइंड लैखिबा अदुना माना स्कूल ता चाही मतम लक्लिबा नत्रगना स्कूल दगी ओजासिंग दगी फंगलिबा फजबा पौता कया अदुगी मागी ज्ञानदा लेरमलिबा अदु मदु कया यामना अफबा ओइरकनी कया यामना माना सिंथानबा कया यामना रेस्पेक्ट तौबो ओइरकनी ओजा अमदि छात्र अनिगी मरक्ता मिस सिंह मैडम सिंह मखोइगा छात्री सिंहगी मरक्ता लैदरमलिबा इज्जत अमगी ngangkhai amma lairibase asugumlaba ikai khangdaba isai nongmaigi sumaina jagoi sabagi nikpa haibagi masigi practice tawbiba tambiba matam asida adugumlaba hana leiramba izzat ki ngangkhai sing ase loine thugaidaba yarroidaba ngaktane thugai khrabane mase adugi matungda kari oire ngase social media gi ju camera gi ju asida kari tawre nubit adugi video sing namhani thagatani leibak sin thungna mioi kaya buguna kaya da langsilani punsilani साइगी नोम खक्ता तौबसिबोना हाइबदुना ममांगदा निमित कयानि दगी नो मंगहलकलिबा मतम मंगहलकलिबा वखल्लोन मंगहलकलिबा लमचे साजति हिरमदा सोथालकलिबा सुमाइना तौदुना प्रोग्राम अदु लोइखा मतुंगदा लैहौरिबा रेकॉर्ड सिंग अदुना मियामदा संदोखरगा ओइहल्लिबा चरांगहल्लिबा चरकचंग चहिंहल्लिबा मुसलमान सिंगी मनुंगदगी मदुबु सपोर्ट तौबा खरा तौदबा खरा असिगुमलबा इशू कया अमा थोकलि दुगा ख्वाइदगी किनिंगाइ ओइलिबा मना करिनो अखोइना नाकलगा अखोइदी दुनिया से हिंगलगा लोइरे दुनिया दा नुंगाइरगा लोइरे आइगी स्कूल की पैसा फंगलगा लोइरे हाइना खनबदो खनजरोबा यारेबा अदुमाइना तौगदबो ओइबा तारगदी अदुगुमलबा अल्लाहना कुरान दा अमदी नुसिबा आका सल्लल्लाहु अलैहि वसल्लम ना यामना कंसिनना थिंगलिबा थबक थौरमसिंग मुसलमान सिंगी ईमान बु केमदोइना हनगदबा सोथ हनगदबा अदुगुमलबा थबक सिंग तौगदोरिबा स्टेज अदुदा करिगिदमक्ता नोंगसी अखोइना मुसलमान नि हाइना खल्लगा कुरान की तिलावत ना फंक्शन अदुगा हौदोकदोरिबा नबी करीम सल्लल्लाहु अलैहि वसल्लम की मिंगलेन बु सैथारगा हारिबा फंक्शन असि हौदोकलिबा सि करिगिनोबा म्यूजिक थागदोरिबा मफम अदुदा म्यूजिक थागदोरिबा अनांसिंग गखलगा मिक्कदोरिबा स्टेज अदुदा फागी जुगाय कातु करन कया तौगदोरिबा स्टेज असिदा करिगिदमक्ता नोबा अल्लाह की मिंगलेन लोइना अखोइदा हौदोकलिबा सि मसि फौबगी चांगदा अखोइगी थमोय असिदा अकीबा अमदि इकाइबा कोक्तरबा हाइबदोरिबा लाबिबा चोबो हंसी गुना खरा लई हारिबा गुनासिंग असे कनागुंबना महांगोंदगी सोइखिबदगी मागी नफ्सबु फाजिनबा ngамहौदबगी गुना हामा तौखिबा हारिबा गुनासिंग असे अल्लाहना माना तौबा मागी तानफम अफबा तानफम अल्लाहना कोक्पिखिबि याय अल्लाह दे मिनुंसी यामना चावेबा अदुगुलो मियोइसिंग इस्लाम असिदा करियम कथाइनरबा अल्लाह अमदि रसूलगी अहकामासिंग असिबु करियम कथाइनरिबा याम उसितबा मोंगदा मागी दुनिया की पांदमदुगी दमक्ता सिजिनरिबा असिगुलबा गुनासिंग असिदि मकोइ तौबागी तौफिक फंगोय मफम खुदिमक्ते येंगो ngasi तुमलबा मुसलमान सिंह अहानबदा नजम की मिंगदगी नजम एक अना हौदोरए नजम डांस एना हौदोरए अदगी मुका हौजिकना नजम डांस मरिफत डांस एना फंक्शन खुदिंगमक्ता प्रोग्राम खुदिंगमक्ता नुपी अंगांसिंग को थोखलगा जगोइ साहनबा एक्टिंग तौहनबा हाइबा थबक थरबसिंग असि कनाना अखोइदा अयाबा पीरिबनो करमबा इस्लाम की अहकाम अत्ता करमबा लाइरिकता अयाबा पीरिबनो करमबा उलमाना याय हाइरगा तौरिबा थबक थरम हाइबदो अदुगा हेंजलगलिबा असना करिनो हौजिक मतमसिदा नजम डांस निनदि लाउथोकदोरिबा नजम एक तमरबा कांगु मु कौथोकदोरिबा अदुगा नजम दो थाबा हरपो कांदना करिनो अरबिक की इसई ओइगेदोरिबनेबा यामबा अरबिक की लाइखिबा खुदिंगमक्से अखोइना मरी फनी नजम नि कुरान नि हदीस नि दुआ नि हाइना खन्ना करेबा
ꯑꯗꯨꯒꯨꯝꯂꯕ ꯑꯥꯔꯕꯤꯛꯀꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯀꯌꯥ ꯑꯃꯕꯨ ꯉꯁꯤ ꯅꯖꯝꯒꯤ ꯃꯤꯡꯗ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯍꯤꯖꯥꯕ ꯎꯞꯄꯒ ꯎꯞꯇꯕ ꯈꯔ ꯇꯧꯔꯒ ꯗꯥꯟꯁ ꯇꯧꯔꯒ ꯖꯒꯣꯏ ꯁꯥꯔꯒ ꯑꯗꯨꯒꯨꯝꯂꯕ ꯁꯤꯔꯔꯣꯏꯗꯕ ꯃꯤꯁꯤꯡꯅ ꯍꯤꯡꯒꯗꯕ ꯃꯑꯣꯡꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯐꯥꯎꯗꯅ ꯅꯤꯛꯇꯅ ꯄꯩꯁꯥ ꯊꯥꯗꯅ ꯍꯔꯥꯎꯗꯅ ꯈꯨꯕꯥꯛ ꯈꯨꯗꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯎꯈꯠꯄ ꯑꯁꯤ ꯀꯗꯥꯏꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯀꯌꯥꯝ ꯆꯥꯎꯈꯠꯂꯒꯗꯕꯅꯣ ꯑꯩꯈꯣꯏꯗ ꯑꯁꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯌꯦꯕ ꯆꯠꯅꯔꯣꯜ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯀꯌꯥ ꯑꯃ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯈꯣꯏ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯗꯨꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯗꯤꯟ ꯏꯁꯂꯥꯝꯒꯤ ꯄ꯭ꯔꯆꯥꯔ ꯇꯧꯒꯗꯕ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠꯀꯤ ꯄꯥꯎꯇꯥꯛ ꯄꯤꯔꯛꯀꯗꯕ ꯃꯍꯩ ꯃꯁꯤꯡꯒꯤ ꯊꯥꯛꯇ ꯀꯥꯈꯠꯂꯛꯀꯗꯕ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨꯒꯨꯝꯕꯗ ꯍꯔꯥꯎꯖꯒꯗꯕ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯃꯆꯥꯁꯤꯡꯅ ꯃꯊꯛꯇ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯅꯤꯛ ꯍꯥꯏꯔꯛꯄ ꯅꯣꯝ ꯍꯥꯏꯔꯛꯄ ꯖꯒꯣꯏ ꯁꯥꯔꯛꯄ ꯃꯁꯤꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯈꯨꯕꯥꯛ ꯐꯨꯖꯔꯤꯕꯅꯤ ꯄ꯭ꯔꯥꯎꯗ ꯇꯧꯖꯔꯤꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯚꯤꯗꯤꯑꯣ ꯀ ꯅꯝꯍꯧꯔꯒ ꯍꯟꯅ ꯍꯟꯅ ꯌꯦꯡꯅꯗꯅ ꯍꯣꯠꯅꯔꯤꯕꯅꯦꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯂꯤꯕ ꯗꯤꯟ ꯑꯁꯤ ꯀꯔꯝꯕ ꯗꯤꯟꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯈꯟꯊꯔꯒ ꯈꯪꯃꯤꯟꯅꯁꯦꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯉꯁꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯇꯧꯔꯒ ꯃꯍꯩꯁꯪ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤ ꯑꯃꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯁꯦ ꯑꯣꯖꯥꯁꯤꯡꯁꯤꯗ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯁꯤꯟꯅꯔꯤꯕꯅꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯅꯠꯇ ꯑꯣꯏꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯇꯧꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕꯅꯣ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯄꯥꯟꯗꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯐꯪꯖꯒꯗꯧꯔꯤꯕ ꯎꯖꯒꯗꯧꯔꯤꯕ ꯑꯁꯤ ꯇꯧꯔꯣꯏꯁꯦ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯁꯤꯕు ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯂꯕꯅꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯀꯅꯥꯁꯨ ꯁꯤꯕ ꯃꯧꯠ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯂꯩꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯦꯕ ꯉꯁꯤ ꯑꯩꯅ ꯐꯅꯌꯥꯝꯅ ꯃꯨꯛꯂꯕꯁꯨ ꯐꯅꯌꯥꯝꯅ ꯀꯟ ꯊꯧꯕ ꯇꯥꯔꯒꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯍꯜꯂꯒꯗꯕꯅꯦꯕ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯀꯣꯏꯅ ꯁꯥꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁ꯭ꯀꯨꯜꯁꯤꯡꯁꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯑꯗꯨꯒꯨꯝꯂꯕ ꯀꯕꯔꯁꯇꯥꯟꯁꯤꯡ ꯂꯩꯕ ꯑꯆꯧ ꯑꯆꯧꯕ ꯀꯕꯔꯁꯇꯥꯟꯁꯤꯡ ꯂꯩꯕ ꯍꯥꯏꯔꯤꯕ ꯀꯕꯔ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯈꯣꯏꯒꯤ ꯕꯕꯥ ꯏꯃꯥ ꯃꯈꯣꯏꯒꯤ ꯃꯆꯦ ꯃꯆꯟ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒ ꯍꯤꯡꯃꯤꯟ ꯆꯥꯃꯤꯟꯅꯔꯝꯕ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯀꯣꯏꯔꯒ ꯂꯣꯏꯁꯤꯜꯂꯒ ꯃꯈꯨꯠꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯖꯤꯌꯥꯔꯠ ꯇꯧꯕꯁꯨ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯨꯗ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯐꯪꯁꯟ ꯇꯧꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯗꯪ ꯗꯪ ꯊꯥꯖꯤꯜꯂꯤꯕꯅꯦꯕ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃ ꯍꯤꯞꯂꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯕꯔꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯀꯌꯥꯝ ꯑꯋꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯁꯤꯐꯥꯎꯕ ꯈꯟꯊꯕ ꯉꯝꯗ꯭ꯔꯕꯅꯦꯕ ꯃꯁꯖꯤꯗꯀ ꯅꯛꯅꯕ ꯁ꯭ꯀꯨꯜ ꯀꯌꯥ ꯃꯁꯖꯤꯗꯇ ꯀꯥꯡꯕꯨ ꯑꯃꯅ ꯑꯖꯥꯟ ꯂꯥꯎꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯨꯈꯛ ꯂꯦꯞꯁꯤꯟꯅꯒꯅꯤ ꯂꯣꯏꯕꯒ ꯊꯥꯒꯠꯂꯛꯀꯅꯤ ꯃꯁꯖꯤꯗꯇ ꯅꯃꯥꯖ ꯁꯣꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯑꯌꯦꯠꯄꯁꯨ ꯄꯤꯕ ꯃꯁꯥꯁꯨ ꯁꯣꯟꯗꯕ ꯃꯁꯤꯔꯕ ꯃꯨꯁꯜꯃꯥꯟ ꯑꯃꯒꯤ ꯂꯤꯆꯠꯁꯦ ꯃꯍꯩ ꯃꯁꯤꯡꯅ ꯌꯥꯎꯔꯛꯇꯕ ꯈꯖꯤꯛꯇꯪ ꯌꯥꯎꯔꯛꯀꯦꯅ ꯈꯜꯂꯣ ꯃꯤ ꯑꯃ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯀꯥꯔꯦꯅ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯍꯧꯖꯤꯛ ꯃꯍꯩ ꯃꯁꯤꯡꯁꯦ ꯔꯤꯁꯔꯁ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯔꯤꯁꯔꯁ ꯇꯧꯅꯕ ꯂꯝꯕꯤ ꯍꯦꯟꯅ ꯈꯪ ꯍꯩꯅꯕ ꯂꯝꯕꯤ ꯏꯃꯥꯟꯗꯥꯔꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯂꯩꯔꯤꯕ ꯀꯜꯆꯔ ꯑꯗꯨꯗ ꯆꯤꯟꯐꯥ ꯄꯨꯍꯟꯕ ꯉꯥꯏꯍꯥꯛꯀꯤ ꯑꯦꯛꯖꯥꯝꯒꯤ ꯍꯣꯠꯅꯍꯟꯕ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯐꯥꯎꯕ ꯑꯃꯠꯇ ꯄꯣꯛꯂꯛꯇꯕ ꯑꯣꯖꯥ ꯀꯌꯥꯇ ꯁꯨꯕ ꯑꯗꯨꯗ ꯁꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯗꯣꯛ ꯌꯥꯎꯔꯛꯑꯒꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤ ꯃꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯟꯗꯅ ꯐꯪꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯗꯅ ꯑꯁꯤꯒꯨꯝꯂꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯁꯃꯥꯖ ꯁꯣꯁꯥꯏꯇꯤꯗ ꯀꯔꯤꯒꯨꯝꯕ ꯑꯄꯨꯟꯕꯒꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯏꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯂꯩꯒꯗꯕꯅꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯇꯥꯕ ꯉꯝꯅꯔꯛꯇꯕ ꯏꯗꯥꯔꯥ ꯑꯗꯨꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯊꯝꯃꯒ ꯃꯗꯨꯗꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯨꯗꯒꯤꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯈꯥ ꯇꯥꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯥꯒꯠꯂꯛꯄ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯐꯩ ꯍꯥꯏꯔꯛꯄ ꯑꯗꯨ ꯈꯛꯇꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯂꯤꯕꯁꯤ ꯑꯗꯣ ꯍꯥꯟꯅ ꯈꯪꯂꯝꯗꯕꯗꯒꯤ ꯇꯧꯔꯝꯕ ꯇꯥꯔꯒꯁꯨ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯂꯥꯎꯔꯕ ꯃꯁꯤ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ ꯍꯔꯥꯝꯒꯤ ꯊꯕꯛꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯂꯕ ꯐꯣꯡꯅ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯐꯝ ꯊꯣꯛꯇꯕꯔꯥ ꯅꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯃꯦꯂꯥ ꯃꯌꯥꯝ ꯑꯗꯣ ꯃꯗꯨꯒꯤꯗꯨꯅ ꯅꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯜꯂꯥꯍꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯨꯒꯗꯕ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯕꯔꯕ ꯑꯩꯈꯣꯏ ꯁꯤ ꯀꯌꯥꯃꯇꯤꯛ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯒꯗꯕ ꯀꯥꯡꯕꯨꯅꯣ ꯑꯗꯨꯅ ꯃꯁꯤ ꯁ꯭ꯀꯨꯜ ꯈꯛꯀꯤ ꯅꯠꯇꯦ ꯃꯛꯇꯕꯁꯤꯡꯗꯁꯨ ꯉꯁꯤ ꯃꯛꯇꯕꯁꯤꯡꯒꯤ ꯖꯜꯁꯥ ꯇꯧꯕꯗꯁꯨ ꯅꯖꯝ ꯗꯥꯟꯁꯅꯤ ꯏꯛꯅꯤ ꯍꯥꯏꯅ ꯇꯧꯍꯜꯂꯤꯕ ꯉꯁꯤ ꯆꯝꯂꯝꯕ ꯌꯥꯏꯑꯕ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯖꯦꯅꯦꯔꯦꯁꯟ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯍꯟꯗꯕꯗꯤ ꯌꯥꯏꯑꯕ ꯊꯕꯛ ꯑꯃ ꯉꯁꯤ ꯍꯧꯗꯣꯛꯂꯝꯕꯁꯦ ꯆꯍꯤ 100ꯒꯤ ꯃꯇꯨꯡ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯆꯠꯅꯕꯤ ꯑꯣꯜꯂꯦꯕ ꯆꯠꯅꯕꯤ ꯑꯣꯜꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯏꯁꯂꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯥꯟꯕ ꯇꯥꯔꯒꯗꯤ ꯆꯔꯣꯜ 3ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯁꯔꯤꯌꯠꯅꯤ ꯍꯥꯏꯅ ꯈꯟꯅꯔꯒ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕ ꯒꯨꯅꯥ ꯑꯁꯤꯗ ꯂꯨꯞꯁꯤꯜꯂꯒ ꯂꯩꯍꯧꯋꯦꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯇꯧꯕꯥꯒꯤ ꯇꯧꯐꯤꯛꯁꯨ ꯐꯪꯂꯔꯣꯏꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯔꯤꯌꯠꯅꯤ ꯍꯥꯏꯅ ꯈꯜꯂ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯤꯑꯣꯏꯕꯅ ꯇꯧꯕꯥ ꯇꯧꯒꯗꯧꯔꯤꯕꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯂꯥꯜꯂꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯒꯨꯅꯥꯅꯤ ꯍꯥꯏꯅ ꯃꯍꯥꯛꯉꯣꯟꯗ ꯈꯪꯂꯕ ꯅꯣꯂꯦꯖ ꯂꯩꯔꯕ ꯃꯇꯨꯡꯗꯅꯦꯕ ꯃꯍꯥꯛꯅ ꯑꯜꯂꯥꯍꯗ ꯊꯦꯝꯖꯒꯗꯧꯔꯤꯕ ꯍꯥꯏꯖ ꯅꯣꯟꯖꯒꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯒꯨꯅꯥ ꯀꯣꯛꯄꯤꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯤ ꯑꯩꯅ ꯊꯕꯛ ꯈꯔ ꯇꯧꯔꯤꯑꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩꯅ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯑꯕ ꯑꯩꯒꯤ ꯒ꯭ꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯂꯝꯕ ꯂꯥꯛꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯑꯕ ꯑꯩꯅ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤꯕꯨ ꯑꯩꯅ ꯀꯔꯝ ꯀꯥꯟ ꯇꯧꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯣ ꯇꯧꯕꯥ ꯇꯧꯗꯧꯔꯤꯕꯁꯦ
ꯑꯗꯨꯕꯨ ꯑꯐꯕꯅꯤ ꯈꯜꯂꯤꯕ ꯊꯕꯛꯇꯨꯗ ꯑꯩꯅ ꯀꯔꯝ ꯀꯥꯟ ꯇꯧꯕ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯄꯨꯗ ꯀꯔꯝ ꯀꯥꯟ ꯑꯩꯕꯨ ꯌꯥꯕꯤꯅꯕ ꯍꯥꯏꯖꯒꯗꯧꯔꯤꯕꯅꯣ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯡꯖꯧꯅ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯤꯔꯝꯂꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯨꯝꯂꯕ ꯐꯤꯇꯤꯟꯁꯤꯡ ꯑꯣꯏꯔꯛꯀꯗꯕ ꯐꯤꯇꯅꯥ ꯐꯁꯥꯠ ꯑꯣꯏꯔꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯦꯕ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯈꯣꯝꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯒ ꯖꯒꯣꯏ ꯁꯥꯍꯜꯂꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡ ꯈꯣꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯐꯥꯎꯟꯗꯔꯁꯤꯡ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕ ꯑꯁꯥꯅꯣꯕ ꯑꯩꯈꯣꯏꯅ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯈ꯭ꯔꯕ ꯆꯣꯞꯈ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯀꯔꯝꯕ ꯆꯥꯎꯈꯠꯄꯒꯤ ꯑꯁꯥ ꯀꯔꯝꯕ ꯁꯥꯇ꯭ꯔ ꯑꯐꯥꯎꯕ ꯊꯣꯛꯂꯛꯄꯒꯤ ꯑꯁꯥꯅꯣꯕ ꯑꯩꯈꯣꯏꯅ ꯊꯝꯒꯗꯧꯔꯤꯕ ꯑꯁꯤ ꯋꯥꯖꯥꯎ ꯁꯨꯕꯇꯅꯤ ꯑꯩꯈꯣꯏꯗ ꯁꯣꯕꯥꯖꯤ ꯇꯧꯗꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯀꯌꯥꯝ ꯑꯣꯏꯔꯛꯈ꯭ꯔꯕꯅꯣꯕ ꯍꯣꯠꯅꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗ ꯁ꯭ꯀꯨꯜꯒꯤ ꯁꯤꯁꯇꯦꯝ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯍꯩ ꯃꯁꯤꯡꯁꯤꯡ ꯇꯝꯍꯜꯂꯝꯕ ꯃꯄꯨꯡ ꯐꯥꯅ ꯁꯤꯟꯅꯔꯝꯕ ꯐꯨꯒꯦꯔꯥ ꯍꯠꯀꯦꯔꯥ ꯇꯨꯞꯀꯦꯔꯥ ꯃꯤ ꯑꯣꯏꯍꯜꯂꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯅꯦꯕ ꯑꯐꯥꯎꯕ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯐꯤꯂꯣꯁꯣꯐꯔ ꯀꯌꯥ ꯄꯣꯛꯂꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯖꯥꯠ ꯕꯤꯖꯥꯠ ꯙꯔꯃꯒꯤ ꯑꯣꯏꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯩꯈ꯭ꯔꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯌꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯇꯝꯂꯤꯕ ꯃꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯁꯤꯗ ꯀꯌꯥꯃꯇꯤꯛ ꯆꯥꯎꯈꯠꯄ ꯑꯐꯥꯎꯕ ꯃꯤ ꯊꯣꯛꯂꯛꯂꯕꯅꯣ ꯃꯃꯥꯡꯉꯩꯗ ꯈꯔ ꯂꯩꯔꯝꯂꯤꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯑꯗꯨꯒꯨꯝꯂꯕ ꯐꯤꯂꯣꯁꯣꯐꯔꯁꯤꯡꯅ ꯃꯈꯣꯏꯅ ꯌꯥꯊꯣꯛꯂꯝꯕ ꯂꯤꯛꯂꯝ ꯑꯗꯨꯗ ꯆꯠꯂꯒ ꯑꯍꯦꯟꯕ ꯈꯔ ꯃꯣꯗꯔꯅꯥꯏꯖ ꯈꯔ ꯇꯧꯕ ꯅꯠꯇꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯨꯊꯣꯛꯄ ꯉꯝꯂꯤꯕ ꯆꯍꯤ ꯀꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗꯒꯤ ꯍꯧꯈ꯭ꯔꯕ ꯁꯥꯇ꯭ꯔ ꯇꯔꯥꯅ ꯀꯨꯟꯅ ꯃꯈꯣꯏꯅ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯏꯊꯣꯔꯛꯂꯦ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯃꯗꯤ ꯏꯃꯥꯟꯗꯥꯔꯤꯒ ꯂꯣꯏꯅꯅ ꯇꯧꯊꯣꯔꯛꯂꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄ꯭ꯔꯃꯥꯟ ꯈꯨꯗꯝ ꯄꯥꯟꯗꯝꯁꯦ ꯊꯤꯒꯠꯂꯨꯕꯗ ꯊꯤꯕ ꯐꯪꯉꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯌꯦꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯔꯤ ꯁꯣꯏꯔꯤꯕꯅꯣ ꯀꯔꯤ ꯋꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯒꯨꯝꯂꯕ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯡ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯕꯨ ꯍꯩꯒꯥ ꯍꯩꯖꯤꯟ ꯇꯧꯍꯟꯒꯗꯕ ꯃꯊꯣꯡ ꯃꯥꯏꯀꯩ ꯈꯪꯗꯕ ꯂꯝꯕꯤꯗ ꯆꯠꯍꯟꯒꯗꯕ ꯊꯃꯣꯏ ꯆꯔꯥꯡꯍꯟꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯦ ꯈꯨꯕꯥꯛ ꯐꯨꯔꯁꯦꯅ ꯂꯥꯎ ꯈꯣꯡꯗꯅ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕ ꯕꯟꯗꯥꯁꯤꯡꯗ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯑꯜꯂꯥꯍꯕꯨ ꯀꯤꯖꯕ ꯁꯤꯕꯕꯨ ꯀꯤꯖꯕ ꯃꯤꯁꯤꯡꯗ ꯀꯌꯥꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯔꯝꯒꯅꯤ ꯊꯤꯜꯂꯤꯕ ꯈꯨꯊꯤꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯤꯡꯉꯦꯅ ꯈꯜꯂꯣ ꯂꯥꯎꯔꯦ ꯐꯠꯇꯕ ꯍꯥꯏꯔꯦꯅ ꯈꯜꯂꯣ ꯔꯤꯐꯔꯦꯟꯁꯁꯦ ꯄꯤꯅꯔꯛꯀꯅꯤ ꯑꯗꯨꯁꯨ ꯇꯧꯏ ꯑꯗꯥꯁꯨ ꯇꯧꯏ ꯑꯗꯨꯁꯨ ꯇꯧꯏ ꯍꯥꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯀꯜꯆꯔ ꯏꯁꯥ ꯏꯁꯥꯒꯤ ꯙꯔꯃ ꯉꯥꯛꯅ ꯆꯠꯄ ꯌꯥꯕ ꯃꯐꯝ ꯑꯗꯨꯅꯦꯕ ꯆꯥꯎꯈꯠꯀꯗꯧꯔꯤꯕ ꯑꯁꯤ ꯉꯁꯤ ꯑꯃꯅ ꯑꯃꯒ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯖꯔꯤꯕ ꯏꯁꯂꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯕꯨ ꯑꯔꯥꯟꯕꯁꯨ ꯅꯠꯇꯕ ꯃꯤꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯒꯤ ꯍꯛ ꯃꯠꯄ ꯌꯥꯕ ꯍꯀꯥꯃꯥꯁꯨ ꯁꯔꯤꯌꯠ ꯂꯣꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯤꯇꯤ ꯅꯤꯌꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯐꯪꯁꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯅꯨꯡꯗ ꯊꯤꯡꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯤꯡꯂꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯅꯦꯕ ꯅꯈꯣꯏꯁꯨ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯁꯨ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯗꯤ ꯌꯥꯕ꯭ꯔꯥꯅ ꯔꯦꯐꯔꯦꯟꯁꯁꯦ ꯄꯤꯔꯛꯂꯅꯦꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯔꯦꯐꯔꯦꯟꯁ ꯄꯤꯅꯕ ꯃꯐꯝ ꯀꯌా ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗꯁꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯗ ꯌꯥꯎꯖꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯕ ꯑꯗꯨꯁꯨ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯀꯔꯤ ꯇꯧꯔꯦ ꯑꯆꯧ ꯑꯆꯧꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯕꯨ ꯀꯦꯝꯇꯣꯏꯅꯍꯟꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯆꯠꯂꯣꯏꯁꯤ ꯊꯤꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯦ ꯃꯅꯤꯄꯨꯔꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯛꯂꯦꯕ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯀꯌꯥ ꯑꯁꯤꯅꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯁꯤꯗꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯈꯣꯏꯗꯁꯨ ꯑꯗꯨꯝ ꯌꯥꯝꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏꯒꯤ ꯃꯥꯏꯟꯗ ꯂꯩꯈꯤꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯐꯪꯁꯟꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯗꯕꯒꯨꯝ ꯊꯣꯛꯂꯒ ꯏꯁꯨ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯤꯕꯅꯦꯕ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯁꯥꯒꯤ ꯀꯜꯆꯔ ꯑꯁꯤꯕꯨ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤꯕꯨ ꯀꯨꯞꯅ ꯃꯨꯟꯅ ꯁꯦꯟꯅꯗꯕꯗꯒꯤꯅꯦꯕ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯕ ꯇꯥꯔꯒꯁꯨ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯃꯨꯁꯜꯃꯥꯟꯁꯦ ꯂꯥꯛ ꯑꯃ ꯒꯨꯅꯥꯒꯥꯔ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯁꯂꯥꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯛꯇꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯦꯕ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯁ꯭ꯀꯨꯜ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯧꯔꯣꯏꯁꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯅ ꯍꯣꯏꯗꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯀꯥꯇꯨ ꯀꯔꯟ ꯈꯨꯝꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨ ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯁ꯭ꯀꯨꯜꯁꯤꯡꯗꯨ ꯉꯁꯤ ꯀꯅꯥꯅꯁꯨ ꯐꯅ ꯍꯥꯏꯅꯗꯦꯕ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯔꯤꯝ ꯀꯊꯥꯏꯅ ꯃꯑꯣꯡꯗ ꯍꯥꯏꯖꯟꯕꯤꯌꯦꯕ ꯍꯥꯏꯅꯔꯤꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯅꯔꯤꯕ ꯀꯃꯦꯟ ꯐꯥꯎꯟꯗꯔꯁꯤꯡ ꯑꯗꯨꯗꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡ ꯃꯈꯣꯏꯁꯤꯡꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯔ ꯆꯪꯉꯒ ꯀꯃꯦꯟ ꯃꯌꯥꯝꯒꯤ ꯀꯃꯦꯟꯁꯦ ꯄꯥꯐꯝ ꯊꯣꯛꯑꯦꯕ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯅꯤ ꯒꯨꯔꯨꯅꯤ ꯂꯩꯀꯥꯏꯅꯤ ꯏꯖꯠ ꯇꯧꯅꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯃꯈꯣꯏꯗꯨꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯁꯦ ꯃꯈꯣꯏꯁꯨ ꯄꯥꯐꯝ ꯊꯣꯛꯏ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯑꯩꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯅ ꯇꯨꯡꯗ ꯐꯝꯂꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯅꯤꯡ ꯑꯣꯟꯁꯜꯂꯒ ꯅꯤꯛꯁꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯀꯔꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠꯀꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤꯁꯨ ꯌꯦꯡꯐꯝ ꯊꯣꯛꯑꯦꯕ ꯃꯈꯣꯏ ꯌꯦꯡꯕ ꯍꯩꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯄꯥꯍꯟꯁꯤ ꯌꯦꯡꯍꯟꯁꯦꯕ ꯃꯈꯣꯏꯅ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤꯅꯤ ꯑꯉꯥꯡ ꯍꯔꯥꯎꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯈꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯅ ꯃꯈꯣꯏꯒꯤ ꯃꯌꯥꯝꯗ ꯂꯩꯅꯔꯝꯕ ꯏꯖꯠꯁꯤ ꯀꯗꯥꯏ ꯌꯧꯅ ꯀꯨꯝꯊꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯁꯦꯕ
Asi asuk yang laikraba school singa sida angang singsigi lamcha sajat ki damakta angang laikhriba manipur sida research tawraga lairiba olamai kiram kaya muftiane kiram kaya ama lairiba koi singsi hapta amagi amam nangdi kawraga mokoi bahapta halloba school singdagi oja singdagi sumaina kumlak yawa angang singna yade kana ni ngai tawi tu tawdraga di function yawa khotloi hayena ado angang singda islam khangja da bagine ba mokoina punsigi pandam khangja da bagine ba hai ba punsigi pandam na se oja singi manung dagi mokoi da bahap tahaluba taraga su magul lairoi da maramdi magi lainari ba line dugi atopa haidokla ga hairak pase hausi angang oru su kana su tanin da bani thawoi da bane aduna fana yam haisanu oja amana koi su khaktraba oja amana kogi sunnat ki episode su setraba mi amana magi satra sing sida din gi amadi islam gi sunnat ki islamic itihas ki culture gi hijab ki parda gi hai matam da effect oi roi mo gi mind da changloi aigi lairiba setup tuna aigi lairiba line tuna ai science ta ka dori be di maths ta ka dori bani adagi masagi hiram na trom haira ko su roi yausu yausan loi aduga makhoi dagi pam liba control adu so toba ngam loi ba aduna di thabak khuding mak magi chana chuna ba leader sing chana chuna ba expert oi ba sing se masi sin na kada bani thi kada bani olmai ki ram sing changhal laga hapta amasida nong to oi ba su achau angang sing class 8 ki 9 ki 10 ki 7 ki lairiba sing asida counseling to han kada bani mong ko ya tongan ba hiram da Islam asi karino hijab na karino Islam amadi education sumaina Islam amadi science ka lairiba Muslim ipai pu athau basing makoina kari tawrammi sumaina sahabai kiram singna ilmagi hiram sida education ki hiram sida kari tawrammi ima ibema Allah gi nabi sallallahu alaihi wasallam gi loi nabi singna karam bakal ki thabak tharam sing tawrammi nupi sing ki thawdang karino daita karino Islam da nupi gi magun karino nari karam aina tamgani aikoina lek tambagi pandam karino khangba amadi imandari sigi marakta kaya matik section na mari lena ba mathau tai haibna chingba hiram kaya asida angang sing sida counseling tawhan gada baneba matam khara gi mamangda hawrammi chattana school khara tawrammi da hojikti pumle play rak amadirat kaloina paisa tan bagi okhal ka aigi school gi satra henga tawna bagi okhal nakta asikum laba thabak tharam kaya asina ngasi di mahai sang sing sida miyam gi thaja base asum mangsalak leba mangsalak ba su tamhandaba di yade mayam gi chatna bini oi gi da boira su oi da boira su asama ga loina aduma school da thajan nari baneba yamna thamoi numaite ekhoi isa su guna gani asoiba kaya ama lairibani adubu mahai sang ne haina lairiba ngasi ekhoi gi mang fal bengun simakta da lairiba school mari manga asida tawkhriba thabak tharam sing asida school ayam ba school lai khoi tongan wong dori sana bo hone adubu kana ma tan tabi de mo khoi gi maning makha tawi tawroi hairam gani aduga thum katu karan se atum tawragi ekhoi na hai ba simasu na khoi adum lo phalabuk to tawdaba ya de hak taragadi tawroi ekhoi gi pham to ba haire adugo no adum bataw do taraga di hariba function da Allah Muhammad rasul gi mingsu law gano haibne karim ka thaina gano masigi guna se apik pa guna hoi roi yamna kham de na ki da thabak thorom ne han mo koi da hair ado haibe da gyan ta ba misak su yawi gyan ta ba school su yawi hana tarom laga so ko gi bengun mayai da laidiba bengun public academy ko su hana tarom mi khang da dagi maktab sing su taw na ko ni na ya hena khalaga music dance taw dana dagi nazam dance taw na tarom mi ado ba khoi changa ga fajana wari sana sini haibe da bahap ta ado fajana ning thi jana mo khoi lem na pang thoki ado gi matung da scholar sing kawraga ma gi school sing da su sumaina islamic ki oi ba concept sing asi angang duga larik lai su tam le angang dugi gyan duga chana chu na mong da matik chaba mioi sing mufti sing kawraga mafam duga counseling taw han ba su haudorak liya ba masi khuda ma mai na pi jaba gi wani hai ba school da da miyam gi sum tha jaba su hengal ka ne asum tha jaba si hengalak laba sumain taw da tha jaba si gi lampi si da Islam ki oi ba potlam sing se sum hapsin laga chat khaba to ta raga di inshallah fau ba kaya ba polak ka ne hojik matam leite aikoina khanariba aikoina chawkhat pa karino haibagi wahang kaya ama leiriba laga akhoi gi sigum laba system amna pulsil laga thamliba akhoi gi japsal laga thamliba aduga system lagi atopa hendo kidana akhoi gi oiba wakhalon kaya ama pika wakhalon kaya ama luchin basing asina sagat laga angang singsida utliba thawong kaya tawliba thabok tharom kaya asigi amang ba karino aduga chawkhat pa hai basina karino musalman sing kada yauna chawkhat pa yai kari gidamakta chaw thakriba no chaw thakgi maram karino hai basigi hidamda mayam lainaba yakhre inshallah matung taba video singda adugi matang da lainna ba hona jage do ngasi gi oina school sing asida akhoi khuding mak soi khre lan ki do Allah da hai jasi toba tausi mathang tarak pa mi khup sing dadi akhoi islam gi shariat ki mayok ta leiba jagoi saba sumaina isai thaba music thinba hai ba thabok from sing ase masi ano phawa tawra si inshallah akhoi khuding mak wore lomin na seba atopa any program ma tawo matamda aduga aidi tawzaroi haiba kangbu sing aduna salam tawraga haijari adum laba tawgada ba stage sing mafam sing da Allah Muhammad rasul gi mingdi law loise isai na hudok si dance ta loisin si ma do apam ba no ko gi apam ba dumak tawse isai dance tawgada ba mafam sing aduda Allah Muhammad rasul gi ming lawsan ba tapsan ba adum de ko tawroi se ba Allah Muhammad rasul gi ming se ai ko gi chatna rol gi ba pham hudok na ba gi damak ta puchu khulai oina sin na ba se ko tok la se ba aduga school sing asida adum laba
inhalakliba nahasing ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯑꯁꯦ ꯏꯁꯂꯥꯝ ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯑꯅꯤꯃꯛ ꯄꯨꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯉꯝꯈꯩꯗ ꯍꯤꯡꯂꯤꯉꯩꯗꯁꯨ ꯆꯥꯎꯈꯠꯄ ꯉꯝꯖꯅꯕ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕ ꯃꯥꯌꯣꯛꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯗꯒꯤ ꯍꯤꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃꯇ ꯑꯣꯏꯔꯁꯨ ꯑꯗꯨꯒꯨꯝꯂꯕ ꯇꯣꯄꯤꯛ ꯅꯥꯏꯅ ꯄꯤꯔꯒ ꯃꯧꯂꯨꯕꯤ ꯑꯃꯗ ꯃꯧꯂꯥꯅ ꯑꯥꯂꯤꯝ ꯑꯃꯗ ꯃꯨꯐꯇꯤ ꯑꯃꯗ ꯍꯥꯏꯔꯒ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯡꯁꯤꯗ ꯑꯉꯥꯡꯗ ꯄꯨꯡ ꯑꯃꯗ ꯄꯦꯔꯠ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯄꯦꯔꯠ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯃꯇꯝꯒꯤ ꯑꯣꯏꯕ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯂꯤꯕ slide show presentation ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯗ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯁꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯈꯤꯕ ꯌꯥꯏ ꯃꯈꯣꯏꯅ ꯍꯩꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗꯗꯤ ꯁꯨꯞꯅꯇꯪꯒꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯨꯔꯈꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯄꯨꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯂꯩꯌꯦꯕ ꯃꯔꯝꯗꯤ ꯍꯥꯏꯅꯕꯒꯤ ꯋꯥꯅꯦꯕ ꯑꯩꯒꯤ ꯁ꯭ꯀꯨꯜꯗ ꯏꯁꯂꯥꯃꯤꯛꯀꯤ ꯌꯥꯎꯏ ꯑꯗꯨ ꯌꯥꯎꯏ ꯑꯗꯥ ꯌꯥꯎꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯦꯕ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯤꯕ ꯃꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒ ꯂꯣꯏꯅꯅ ꯏꯁꯂꯥꯝꯒꯤ ꯍꯤꯔꯝꯁꯤꯡ ꯑꯁꯤꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯤ ꯃꯨꯁꯂꯤꯝꯒꯤ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯍꯩꯍꯧꯗ ꯂꯝꯆꯠꯁꯨ ꯐꯍꯧꯗ ꯂꯣꯏꯅ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯕ ꯆꯥꯝꯃ ꯂꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯐꯈꯤꯕ ꯑꯃꯅꯤ ꯊꯣꯏꯗꯣꯔꯛꯄ ꯑꯗꯨꯗꯤ ꯄꯥꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ ꯏꯊꯛ ꯊꯟꯕꯁꯤꯡ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯇꯧꯅꯔꯤꯕ ꯏꯖꯠ ꯑꯁꯦ ꯃꯁꯤꯒꯤꯁꯤ ꯍꯟꯊꯍꯜꯂꯣꯏꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯅ ꯁꯤꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯩ ꯖꯒꯣꯏꯔꯣꯝꯗ ꯐꯥꯒꯤ ꯖꯨꯒꯥꯏꯔꯣꯝꯗ ꯑꯣꯟꯊꯣꯛꯄꯤꯕꯁꯤꯃ ꯇꯧꯕꯤꯔꯣꯏꯁꯤ ꯑꯜꯂꯥꯍ ꯔബ്ꯕꯨꯜ ꯏꯖꯠꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯑꯜꯂꯥꯍ ꯑꯃꯗꯤ ꯔꯁꯨꯜꯅ ꯁꯥꯎꯕꯤꯔꯗꯕ ꯑꯩꯈꯣꯏꯒꯤ ꯑꯥꯈꯤꯔꯠ ꯇꯥꯛ ꯇꯨꯝꯅꯕ ꯂꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯚꯥꯞ ꯇꯥꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯅꯅ ꯍꯥꯏꯔꯒ ꯚꯥꯞ ꯇꯥꯅꯔꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯅꯕ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯑꯜꯂꯥꯍꯅ ꯄꯥꯡꯒꯜ ꯄꯤꯅꯕꯤꯁꯅꯨ ꯋꯥꯃꯥ ꯑꯂꯩꯅꯥ ꯏꯜꯂꯜ ꯕꯂꯥꯒ